ꯃꯤꯡꯁꯤꯕꯨ ꯆꯨꯝꯗꯤ ꯆꯨꯝꯃꯖꯥꯠꯂꯣ? ꯑꯩꯕꯨ ꯍꯦꯛꯇ ꯆꯪꯉꯁꯤꯔꯅꯦ? ꯑꯁ ꯀꯥꯟꯅꯗꯦꯁꯦ, ꯍꯦꯛꯇ ꯆꯪꯉꯒꯦ. ꯑꯣ, ꯃꯤ ꯂꯩꯕ꯭ꯔꯣ? ꯃꯤ ꯂꯩꯕ꯭ꯔꯣ? ꯑꯣ, ꯇꯥꯃꯣ ꯃꯅꯤ ꯃꯇꯨꯝ. ꯃꯤ ꯂꯩꯕ꯭ꯔꯣ? ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯣ, ꯇꯥꯃꯣ ꯃꯅꯤ ꯃꯇꯨꯝ. ꯃꯤ ꯂꯩꯕ꯭ꯔꯣ? ꯑꯁ, ꯑꯣ, ꯏꯅꯤ ꯐꯤ ꯇꯥꯃꯣ ꯌꯨꯝ ꯃꯅꯤ ꯅꯨꯡ ꯃꯇꯨꯝ. ꯌꯧꯁꯜꯂꯛꯑꯦꯅ ꯇꯧꯔꯤꯁꯦ. ꯌꯨꯝꯁꯤꯕꯨ ꯃꯤ ꯑꯃꯇ ꯂꯩꯇꯕ꯭ꯔꯣ? ꯌꯨꯝꯁꯤ ꯃꯤ ꯑꯃꯇ ꯂꯩꯇꯕ꯭ꯔꯣ? ꯂꯨꯍꯣ, ꯃꯄꯥꯟꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯧꯔꯤꯅꯦ. ꯅꯪꯕꯨ ꯇꯥꯗ꯭ꯔꯣ? ꯀꯩꯅꯣꯅꯦ ꯃꯥꯅ ꯈꯜꯂꯤꯁꯦ? ꯑꯁ, ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯀꯣꯏꯊꯤ ꯊꯤ ꯂꯩꯔꯕꯅꯤ. ꯑꯣ, ꯇꯥꯃꯣ ꯃꯅꯤ ꯃꯇꯨꯝ. ꯃꯥꯏ ꯀꯔꯟ ꯂꯝꯗ ꯁꯣꯔꯣꯛꯇ ꯇꯧꯕꯗꯤ ꯍꯦꯟꯗꯣꯛꯇꯅ ꯌꯨꯝ ꯌꯧꯁꯜꯂꯛꯑꯦ. ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯁꯤꯕꯣ? ꯏꯃꯥ, ꯑꯩ ꯂꯩꯇꯦ ꯍꯥꯏꯔꯒ ꯊꯦꯝꯃ ꯊꯥꯗꯣꯛꯀꯣ ꯑꯝꯇ. ꯆꯠꯂꯣ ꯏꯃꯥ. ꯍꯣꯏ ꯍꯣꯏ. ꯀꯣꯟꯅꯣ ꯑꯣꯏꯅ ꯇꯧꯔ. 이모어디 타방에서 키니비엠마. ꯏꯃꯥ, ꯑꯩꯁꯦ ꯉꯔꯥꯡ ꯇꯥꯃꯣ ꯃꯅꯤ ꯃꯇꯨꯝꯗ ꯆꯦꯜꯂꯁꯤꯅ ꯇꯧꯕꯅꯦꯕꯀꯣ. ꯑꯗꯨꯗ ꯇꯥꯃꯣꯅ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯀꯣꯟꯅ ꯆꯦꯜꯂꯁꯦ ꯍꯥꯏꯕꯗꯨꯗ ꯉꯁꯤꯗꯤ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯑꯩ ꯂꯥꯛꯑꯕꯅꯦ. ꯏꯃꯥ, ꯇꯥꯃꯣ ꯃꯅꯤ ꯃꯇꯨꯝꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕꯁꯦ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯈ꯭ꯔꯖꯥꯠꯅꯤ. ꯑꯗꯣ ꯏꯃꯥ, ꯇꯥꯃꯣ ꯂꯩꯇ꯭ꯔꯁꯨ ꯏꯃꯥꯅ ꯑꯩꯁꯦ ꯅꯃꯧ ꯑꯣꯏꯅ 이몽다 부션비요바. 그냥 하시고. 그이눈이 완다 그래. 이마! 그이눈이 스마이크 완다 잘로. 이마! 그도록 이마, 세 이마? 따고로세. 그도록 이마, 세 암다 고로세. 이마, 세. 레이티 하이다이네. 이마. 한우 탕다네. 찐티라디네 완다다바. 아이디 강대 아이짱에. ꯃꯣꯏ ꯃꯃꯥ ꯃꯆꯥ ꯃꯥꯟꯅꯔꯒ ꯑꯩꯁꯦ ꯂꯩꯍꯜꯂꯗꯒꯤ ꯇꯧꯔꯤꯕ ꯈꯪꯅꯤ. 마마! 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 Hai cái đó cái này, 마마! hai cái nó năng này phình phình lại rồi na. 마마! 제시엔 비도 Cái gì? 그래. Cái gì ba? Cái gì? 제시엔 비도 젠 그래 봐. Chiên cái à? Yeah. Cái ba cái lùi này cái nào? Nó xí thằng đi cái tông phở này in hả đâu? Anh hả đâu này cái năng giờ đập chiên là bộ này. Ba này anh ngồi tổ rồi mình có bây chiên bây giờ nó bộ tổ rồi mình ra. Anh là cấp đi xe, cha chắc khi mấy đuôi tôi nó cấp vào nó tiền này. Mà nó thùng tôi mấy mông nó qua mà nó chết tài nó cấp vào đi nè. 그이눈이 하이지마 마마. mà phun xe cái phanh xe lu ya đó mi nè mi hay ngay khi mà nó ăn mà phanh xe lên nó khăn luôn đi mà thì chiên cái mà chắc rồi đấy mông vót kia rồi mà nó thủ đó bị mông đó mà thắc mắc how vô lên này ba à tôi cái này ba nó cấp đi ra đấy ngã không lâu mi là cái này cha cái luôn nó bạc lá xí lại kia lâu không tôi sao không lâu ba này ngon đã nghe có mấy ngã sản nó mới gì chỉ làm đại rồi đấy ꯅꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕꯁꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯁꯨꯃꯥꯡꯗꯨ ꯌꯥꯎꯗꯦ. ꯀꯔꯝꯅ ꯂꯨꯍꯣꯡꯗꯣꯏꯅꯣ? ꯁꯦ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ. ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗꯗꯤ ꯍꯌꯦꯡ ꯃꯈꯣꯏꯅ ꯂꯩꯕ ꯌꯥꯔꯣꯏ. ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯆꯣꯞꯄ ꯇꯥꯔꯤꯁꯦ. ꯅꯣꯏꯕꯨ ꯑꯇꯣꯞꯄ ꯑꯆꯧꯕ ꯀꯥ ꯑꯃ ꯊꯤꯍꯧꯕꯅ ꯐꯅꯤꯗ. 이미기 막 사는 거리수 그이 거리노 이마. ꯂꯨꯍꯣꯡꯕꯅꯗꯤ ꯅꯛꯁꯜꯂꯛ ꯁꯨꯃꯥꯡꯁꯤ ꯂꯩꯇꯕꯒ ꯑꯗꯒꯤ ꯅꯪꯒꯤ ꯀꯥ ꯆꯥꯎꯊꯣꯛꯅꯅꯕꯒꯤ ꯋꯥꯔꯤꯗꯣ ꯃꯗꯨ ꯂꯩꯇꯕꯒꯅꯦ ꯅꯗꯣꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯕ. ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯌꯥꯝ ꯈꯜꯂꯨꯔꯅꯗ 이마.
ꯅꯆꯥꯅꯅꯦ ꯂꯣꯏꯁꯤꯟ ꯂꯣꯏꯈ꯭ꯔꯕꯅꯤ ꯕꯨꯡꯉꯣ ꯑꯁꯦꯡꯕꯒꯤꯔꯅꯦ ꯍꯣꯏ ꯃꯥꯅꯦ ꯏꯃꯥ ꯑꯁꯦꯡꯕꯒꯤꯅꯤ ꯂꯥꯛꯑꯣ ꯏꯃꯥ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒꯅꯦ ꯌꯨꯝꯗ ꯌꯦꯡꯍꯜꯂꯒꯦ ꯂꯥꯛꯑꯣ ꯏꯃꯥ 또 이마 이형 또 치네 나 임지 가자야 ꯏꯕꯨꯡꯉꯣ ꯌꯨꯝꯁꯤꯕꯨ ꯇꯁꯦꯡꯅ ꯂꯩꯔꯕ꯭ꯔꯣ ꯍꯌꯦꯡ ꯌꯨꯝꯁꯤꯗ ꯂꯩꯔꯨꯔꯒ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯃꯤꯅ ꯂꯩꯕ ꯌꯥꯔꯣꯏꯅ ꯇꯥꯟꯊꯣꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ 이마ꯗꯤ 시기ꯕꯅ ꯍꯦꯟꯅ ꯐꯩ 이마 나짜는 뭐 이마에게도 왜 어디 엉강되노 윰세 나짜는 레이러버네 이자 복잡하게 많이 야래 이마 짱실라 이마 짱하지 빠봉 자세. 자 말하면 이샤다니 나 비도고 그러고 뭐가 줄만해 빠봉. 마 앨범 남면 앵원데 쉿 매암로 소그런 저저저 홀로 저저 수야am 팅을 적었다 봐 속팅을 하고 들어디네 슈바이 점도 빠르진 걸로 이뭉식이 머루 상부디나 탄다니 하더나 이파는 짝툭자리보니까 헤이 미야 망도 쏨나봐 타박 떠봐야 돼 헤이 영어이 파이 하이네란 마 미워이 거야 똑똑하고 타박도는 fat다바닥이 라와일이 돈 사람아 마야म 야오래다나 너네 마땀 쑥바다 파바타박 떠오고다버니 나도 난 맨날 마땀 짜리가 되네 너 뭔가 따빠서 이파네 야 비리 너 그런 거 있더라 거의 빠봉 시부 아니나. 아또 빠봉 다 버텨 삐들라. 아 쩌돌미 아들 내 짝퉁도 그게 그냥 짝퉁 아니나 빠봉. 짬통 도로 짬통 빠봉 이 짝퉁 그게 뭐? 아 통으로 아이 돈 안 해놓고 하하이 빠봉. 에이 샤한지 까야 아파그럼 말없는 뭐이봐 잉내 떡비봐 또 미션을 먹도이봐 더보디 막바 다이렉터에게 미훈니 말라우리 아스 ngay lấy cái ai đừng. 와와이게 헤이 너 시딩을 사이나고 그래 난 너지 타고 그러지 깨기노 빠봉 이제나 강대 떠이니. ai nga sai na haugatle. ai lấy phibam sidabu tum haugalaka lakpa manbrane. mi akhoina album puthokibado adudagi aise phauba haurabani. 아이샤지 파워봐 mi hojik film shooting gi jatoine adugi loisaline. 그래 펌놈 놈이네 낭나 까폭가네나 앵원데기 나우리 머루 ලꯧ기브 නතර 낭 후지 법 까폭들디 깨더러봐 하 빠봉 나우리 마루부 kapthokraga hanjannabro. 낭나 파워는 애들 이빠는 비기 베와네 미워데 뿌르버네 어도 이 셴네티 미네 건 더래 강함들에 나 공샤래 저저야 좀 부들어 빠봉 koi album do YouTube da thagatpadane like mayam phangjani khangaba milising kun thra hengrabani. 그래 라이크 아바 헤이 라이크 뜨나티 네 이빠는 밤이데 라이크 뜨는 부샤브야 브로 에이 라이크 밤데 에이 쉐도 안 도징고 싱도 쉬어야 로이 나들어디 바보이로 이랑 낭이 샤워 저 셴도 싱드라디네 욤 다 도가니 빠봉 nang dumai na haiganu ko ai hoji hu tha sigora mai se 예 도이디 macha 예마 셰셰셰 샤도 마네네 후턱 시버 콜포 하이게노 안도 파테고 이샤디 마라 모포니 아데 샤르포디 파와이게 낭 앨범 남미나 버드다 마삭 마떡 파자바 와칸 따바 이나케라 쿤바 이몽기 마사 마수 강나바 잔나바 야우브라 빠봉 adudi yawe 야웨 해빵비 마코싱도 납슬로네 아두가 아프범 걸러 젤로로 빵가노 양돈 젤로로 아도나 핵질 힘 맞담네 이빠는 건데 센터로 나 세도 이빠는 젤로로 하라미 안능수 젤로로 가운고 야리고 어이 빠상해 상해 haima nungshia nang lai ro Au ije la iye.
ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯀꯨꯏꯗ꯭ꯔꯤꯗ. ꯏꯆꯦ, ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯖꯥꯠꯅꯤ. ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯅꯦ, ꯅꯪꯁꯦ ꯋꯥ ꯂꯥꯎꯔꯤꯖꯥꯠꯅꯤ. ꯑꯦ, ꯀꯩꯒꯤ ꯋꯥ ꯂꯥꯎꯔꯤꯕ? ꯀꯩ ꯍꯥꯏꯅꯩꯅꯣ? ꯍꯦꯔꯥ, ꯀꯩꯁꯨ ꯅꯠꯇꯦꯗ. ꯅꯪꯁꯦ ꯅꯨꯄꯥ ꯑꯐꯕ ꯈꯟꯕ ꯍꯩ. ꯅꯪꯒꯤ ꯅꯇꯧ ꯇꯝꯃꯨꯅꯅꯦ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯋꯥ ꯂꯥꯎꯖꯥꯠꯅꯤ. ꯑꯁꯦꯡꯕꯩꯔꯣ? ꯍꯣꯏ ꯏꯆꯦ. ꯉꯥꯏꯈꯣ, ꯆꯥ ꯊꯛꯈꯤꯁꯦ. ꯏꯃꯥ! ꯆꯥ ꯈꯤꯇ ꯂꯣꯟꯕꯤꯔꯛꯑꯣ. ꯍꯣꯏ ꯂꯣꯜꯂꯛꯀꯦ ꯍꯩꯃꯥ, ꯏꯆꯦ, ꯀꯩꯒꯤꯅꯣ ꯏꯃꯥꯟꯗꯕ ꯑꯗꯨꯃꯥꯏꯅ ꯊꯧꯗꯥꯔꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯃꯥꯗꯤ ꯌꯥꯝ ꯐꯖꯥꯅꯤ. ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯅꯠꯇꯤꯌꯦ, ꯏꯅꯦꯝꯕꯣꯛꯁꯨ ꯌꯥꯝ ꯐꯔꯒ꯭ꯔꯖꯥꯠꯅꯤ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯅꯨꯄꯥ ꯑꯐꯕ ꯊꯤꯕꯁꯦ ꯑꯩꯈꯣꯏꯅ ꯈꯟꯗ꯭ꯔꯗꯤꯅꯦ, ꯃꯣꯏꯅ ꯍꯧꯔꯛꯄ ꯉꯥꯏ ꯂꯩꯔꯗꯤꯅꯦ, ꯇꯣꯛꯑꯦꯗꯅ. ꯈꯪꯖꯜꯂꯣ ꯅꯪꯁꯨ. ꯑꯩꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤꯅꯦ, ꯑꯩꯅ ꯉꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯁꯦ ꯁꯤꯃꯥꯏꯅꯅꯦ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯕ. ꯑꯩꯁꯨ ꯅꯪꯒꯤ ꯅꯇꯧ ꯇꯝꯃꯒꯦ. ꯇꯝꯃꯣ. ꯏꯃꯥ ꯂꯥꯛꯑꯦ. ꯏꯃꯥꯁꯦ ꯊꯕꯛ ꯐꯈ꯭ꯔꯖꯥꯠꯅꯤ. ꯕꯦꯝꯃ, ꯆꯥ ꯊꯛꯁꯤ. ꯑꯩ ꯄꯤꯒꯦꯁꯦ ꯏꯃꯥ. ꯏꯅꯦ, ꯆꯥ ꯂꯣꯟꯕꯗ ꯋꯥꯔꯝꯃꯅꯤ. ꯋꯥꯗꯦꯗ. ꯑꯩꯈꯣꯏ ꯆꯦꯁꯦ ꯊꯕꯛ ꯁꯨꯕ ꯑꯝꯇ ꯍꯩꯖꯗꯕꯅꯤ. ꯏꯅꯦꯗꯤ ꯏꯃꯧ ꯎꯕ ꯐꯪꯉꯔꯣꯏꯅ ꯌꯥꯝ ꯋꯥꯔꯝꯕ ꯄꯣꯠꯅꯤꯗ. ꯍꯧꯖꯤꯛꯇꯤ ꯅꯆꯦꯁꯦ ꯂꯥꯛꯄꯗꯒꯤ ꯏꯃꯧ ꯎꯕ ꯐꯪꯖꯔꯕ ꯅꯨꯃꯤꯠꯁꯤꯗ. ꯑꯗꯨꯗꯤ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯒꯣꯀꯣ, ꯏꯅꯦ ꯆꯪꯕꯤꯒꯦꯀꯣ. ꯍꯣꯏ ꯏꯅꯦ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯑꯩꯈꯣই ꯅꯨꯄꯥꯗ ꯅꯠꯇꯦ ꯐꯔꯤꯁꯦ, ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯁꯨ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ. ꯑꯩꯗꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯑꯝ ꯊꯣꯡꯄꯣꯠꯇꯦ. ꯆꯥꯛ ꯊꯣꯡꯕꯁꯨ ꯅꯤꯡꯊꯤꯅ ꯍꯩꯇꯦ. ꯍꯌꯦꯡ ꯆꯥꯛ ꯊꯣꯡꯉꯣ ꯀꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯑꯩ ꯀꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯣ ꯑꯝꯇ ꯈꯪꯄꯣꯠꯇꯦ. ꯁꯤ ꯅꯨꯄꯤꯁꯤꯗꯤ, ꯍꯩꯃꯥ, ꯏꯆꯦ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯍꯦ. ꯆꯥꯛ ꯊꯣꯡꯕꯗꯨꯗꯤ ꯍꯩꯖꯟ ꯌꯥꯗ꯭ꯔꯣ? ꯍꯩꯇ꯭ꯔꯦ. ꯁꯤꯕꯨ ꯑꯩꯅꯔꯣ? ꯅꯣꯡ ꯐꯖꯅ ꯇꯝꯃ ꯂꯣꯏꯔꯦ. ꯁꯤ ꯆꯥ ꯊꯛꯎꯁꯦ. ꯄꯥꯏꯔꯣ. ꯁꯍꯦꯟꯕꯤ, ꯑꯝꯇ ꯍꯧꯒꯠꯂꯣꯅꯦ. ꯑꯩ ꯑꯣꯐꯤꯁ ꯊꯦꯡꯈ꯭ꯔꯦꯅꯦ, ꯍꯧꯒꯠꯂꯣꯅꯦ ꯁꯍꯦꯟꯕꯤ. ꯆꯥꯛ ꯑꯃ ꯆꯥꯗꯅ ꯑꯣꯐꯤꯁ ꯆꯠꯇꯣꯔꯤꯕ ꯀꯩꯝ ꯇꯧꯔꯤ ꯑꯩꯁꯦ. ꯁꯍꯦꯟꯕꯤ! ꯅꯪ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯏꯃꯥ? ꯍꯧꯒꯠꯇ꯭ꯔꯤ. ꯍꯧꯒꯠꯆꯔꯛꯀꯅꯤꯗ. ꯑꯩ ꯉꯁꯥꯏꯗꯩ ꯂꯥꯎꯔꯤꯁꯦ, ꯃꯥ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯕꯨꯡꯉꯣ, ꯉꯥꯏꯍꯥꯛ ꯇꯨꯝꯖꯈꯤꯁꯅꯣꯏ ꯃꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯝꯒꯅꯤ. ꯀꯔꯤꯅꯣ ꯁꯤꯕꯣ? ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯖꯥꯠꯂ ꯀꯩꯅꯣꯅ ꯈꯪꯗꯦꯅꯦ, ꯃꯥ ꯍꯧꯖꯤꯛꯄꯨ ꯍꯧꯒꯠꯇꯦꯅꯦ. ꯏꯃꯥ, ꯃꯥꯏꯁꯦ ꯍꯦꯕꯤꯠꯅꯦ. ꯂꯨꯍꯣꯡꯕꯕꯨ ꯊꯥ ꯐꯥꯔꯛꯀꯗꯧꯔꯦ. ꯍꯧꯖꯤꯛꯐꯥꯎ ꯃꯥꯅ ꯅꯣꯡꯃꯇ ꯉꯟꯅ ꯍꯧꯒꯠꯂ ꯆꯥꯛ ꯊꯣꯡꯕꯁꯤ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤ. ꯁꯍꯦꯟꯕꯤ! ꯇꯥꯗ꯭ꯔꯤꯕꯣ? ꯕꯨꯡꯉꯣ, ꯉꯥꯏꯍꯥꯛ ꯇꯨꯝꯖꯈꯤꯁꯅꯣꯏ ꯃꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯝꯒꯅꯦꯕ. ꯅꯪꯕꯨ ꯑꯣꯐꯤꯁꯇꯨꯕꯨ ꯄꯨꯡ ꯀꯌꯥ ꯆꯠꯇꯣꯏꯅꯣ? ꯑꯁ, ꯄꯨꯡ 9:30 ꯆꯠꯇꯣꯏꯅꯦ. ꯉꯁꯥꯏ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕꯅꯤ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯎꯔꯥꯎ ꯊꯔꯥꯎꯔꯤꯁꯤꯕꯣ? ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯒ ꯑꯝꯇ ꯇꯨꯝ ꯌꯥꯔꯝꯃꯔꯣꯏꯀꯣ? ꯏꯕꯦꯝꯃ, ꯅꯪꯅ ꯍꯧꯒꯠꯂꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯉꯟꯈ꯭ꯔꯦꯗꯀꯣ. ꯑꯣ, ꯀꯩꯁꯨ ꯈꯜꯂꯨꯅꯣ. ꯑꯩꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯀꯩꯅꯣ. ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯃꯧ ꯑꯃꯅ ꯀꯩꯀꯩ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤ ꯀꯩꯅꯣ. ꯏꯁ, ꯑꯗꯨꯅꯔ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯔ ꯐꯥꯎꯗ ꯅꯪꯅ ꯂꯣꯟꯕ ꯆꯥꯛ ꯑꯝꯇ ꯆꯥ ꯐꯪꯗ꯭ꯔꯤꯕꯁꯦ? ꯑꯦ, ꯇꯥꯃꯣꯗꯤ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ, ꯑꯩꯅ ꯂꯣꯟꯕ ꯆꯥ ꯌꯥꯝ ꯊꯛꯅꯤꯡ ꯂꯩꯔꯝꯃꯤꯖꯥꯅꯤꯅꯦ. ꯑꯗꯨꯗꯤ ꯉꯥꯏꯈꯣ, ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ. ꯌꯥꯔꯦꯁꯦ ꯏꯕꯦꯝꯃ, ꯇꯨ ꯏꯃꯥ ꯂꯣꯟꯕ ꯆꯥꯅꯤꯀꯣ. ꯂꯣꯜꯂꯨꯅꯨ, ꯌꯥꯔꯦꯁꯦ. ꯆꯥ ꯇꯧꯁꯦ. ꯑꯗꯨꯏꯁꯨ ꯏꯃꯥꯅ ꯆꯥ ꯂꯣꯜꯂꯁꯨ ꯇꯥꯃꯣꯒꯤ ꯑꯣꯐꯤꯁ ꯀꯥꯕ ꯅꯪꯅꯕ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯀꯣ. ꯕꯦꯝꯃꯧ, ꯏꯃꯥꯅꯅꯦ ꯆꯥꯛꯇꯣ ꯉꯁꯥꯏꯅ ꯊꯣꯡꯕ ꯂꯣꯏꯔꯝꯃꯕꯅꯤ. ꯌꯥꯔꯦ, ꯅꯪ ꯊꯣꯡꯉꯨꯔꯅꯨ. ꯑꯗꯣ ꯏꯃꯥ, ꯉꯁꯤꯒꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ. ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯅꯃꯧꯅ ꯂꯣꯏ ꯇꯧꯔꯗꯕꯅꯦ. ꯆꯥꯁꯨ ꯂꯣꯜꯂꯅꯤ, ꯆꯥꯛꯁꯨ ꯊꯣꯡꯉꯅꯤ. ꯌꯥꯏꯗ. ꯅꯪ ꯑꯣꯐꯤꯁ ꯆꯠꯀꯅꯤꯗꯣ ꯊꯦꯡꯉꯅꯤ. ꯏꯃꯥꯁꯨ ꯆꯥꯛ ꯊꯤꯗꯣꯛꯑꯝꯃꯒꯦꯀꯣ. ꯂꯥꯛꯑꯣ, ꯆꯪꯉꯣ. ꯍꯣꯏ ꯏꯃꯥ. ꯍꯌꯦꯡꯗꯤ ꯆꯥꯛꯀꯁꯦ ꯃꯄꯥꯟꯗ ꯍꯣꯇꯦꯜꯗ ꯀꯩꯅꯣꯝ ꯆꯥꯎ ꯇꯥꯔꯦ. ꯅꯪꯅ ꯊꯣꯡꯉꯗꯤ ꯏꯕꯦꯝꯃ ꯆꯥꯕ ꯑꯝꯇ ꯌꯥꯔꯣꯏ ꯈꯪꯉꯤ. ꯏꯁ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯕ ꯌꯥꯝ ꯍꯩꯇꯕꯩ ꯇꯥꯏꯞꯇ.
ꯍꯌꯦꯡꯗꯤ ꯈꯪꯅꯤ ꯑꯩꯅ ꯍꯥꯎꯅ ꯊꯣꯡꯉ ꯄꯤꯖꯅꯤ ꯉꯁꯤꯗꯤꯅꯦ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯉꯁꯤꯗꯤ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯈꯪꯕꯤꯕ꯭ꯔꯣ ꯅꯨꯄꯤ ꯑꯃꯅ ꯑꯣ ꯄꯤꯔꯣ ꯑꯩꯅ ꯍꯜꯂꯣ ꯍꯥꯏꯕꯗꯒꯤꯅꯦ ꯊꯠꯈ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯀꯅꯥꯅꯣ ꯑꯣ ꯍꯥꯏꯔꯣꯕ ꯑꯗꯨ ꯍꯥꯏꯒꯦꯕ ꯄꯤꯔꯣ ꯌꯦꯡꯉ ꯈꯪꯒꯅꯤꯗꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯇꯥꯃꯣꯒ ꯍꯥꯏꯔꯛꯏꯁꯤꯗꯤ ꯍꯩꯃꯥ ꯇꯥꯃꯣ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯉꯣꯟꯗꯕꯨ ꯏꯆꯦ ꯍꯥꯏꯔꯛꯀꯗ꯭ꯔꯣ ꯑꯣ ꯑꯩꯅ ꯄꯥꯏꯕꯗꯅꯦ ꯃꯨꯊꯠꯈ꯭ꯔꯦ ꯀꯔꯤ ꯑꯣ ꯃꯥ ꯂꯧ ꯊꯨꯡꯉꯝꯒꯅꯤ ꯃꯥꯅꯁꯨ ꯑꯆꯨꯝꯕ ꯁꯥꯏꯅꯦ ꯁꯦ ꯅꯨꯄꯤꯁꯤꯒ ꯄꯦꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯍꯧꯔꯣ ꯌꯥꯏꯕꯤ ꯅꯪ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯝꯕ꯭ꯔꯣ ꯑꯣ ꯇꯥꯃꯣ ꯑꯩꯅ ꯇꯧꯔꯛꯑꯝꯕꯅꯦ ꯑꯣ ꯑꯅꯧꯕ ꯐꯤꯂꯝ ꯑꯃꯒꯤ ꯋꯥꯔꯤ ꯁꯥꯒꯦꯅ ꯇꯧꯖꯔꯝꯕꯅꯦ ꯅꯪ ꯑꯩ ꯍꯪꯉꯝꯃꯒ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯐꯣꯟ ꯄꯥꯏꯔꯛꯄꯗ ꯅꯪ ꯀꯛꯊꯠꯂꯨꯕ꯭ꯔꯥ ꯑꯩꯅ ꯕꯦꯂꯦꯟꯁ ꯂꯣꯏꯈꯤꯕꯁꯤꯗ ꯌꯨꯝ ꯀꯥꯏꯅꯕꯤꯗꯔꯕꯣ ꯇꯥꯃꯣ ꯑꯣ ꯕꯦꯂꯦꯟꯁ ꯂꯣꯏꯈꯤꯕ ꯕꯦꯂꯦꯟꯁ ꯂꯣꯏꯈꯤꯕꯅꯅꯦ ꯇꯥꯃꯣ ꯏꯅꯝꯃꯗꯣ ꯑꯩ ꯀ꯭ꯋꯥ ꯃꯇꯝ ꯑꯃ ꯄꯤꯖꯔꯒ ꯅꯣꯡꯃ ꯊꯤꯟꯖꯕ ꯂꯥꯛꯆꯔꯒꯦ ꯑꯣ ꯐꯔꯦ ꯊꯝꯃꯣ ꯃꯁꯤꯅ ꯁꯦꯔꯥꯅꯅ ꯈꯟꯕꯁꯤꯅ ꯁꯦꯟꯕꯤ ꯁꯦꯟꯕꯤ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯀꯩꯅꯣ ꯉꯁꯤ ꯑꯩꯅ ꯎꯔꯤꯁꯤꯕꯨ ꯅꯨꯄꯤ ꯑꯣꯟꯅꯔꯕ ꯖꯥꯠꯂ ꯇꯧꯔꯤꯁꯤꯕꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯅꯍꯥꯟꯗꯤ ꯄꯨꯡ 8 ꯍꯧꯒꯠꯇꯥꯏꯅꯦ ꯑꯗꯨꯒ ꯉꯁꯤ ꯅꯪ ꯀꯩ ꯅꯤꯡꯁꯤꯡꯕꯩ ꯉꯟꯅ ꯍꯧꯒꯠꯂꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯃꯤ ꯁꯤꯗꯒꯤꯗꯤ ꯅꯨꯡꯇꯤꯒꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯔꯒꯅꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛꯅꯦ ꯑꯩꯅ ꯂꯣꯏ ꯇꯧꯔꯗꯣꯏꯅꯦ ꯃꯤꯒꯤ ꯅꯨꯄꯤꯁꯤꯡꯗꯤ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩꯗ ꯋꯥꯏꯒꯁꯦ ꯌꯥꯝ ꯄꯥꯛ ꯇꯩꯅꯩꯌꯦ ꯊꯕꯛꯁꯨ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ ꯄꯥꯛꯅ ꯇꯩꯔꯝꯕꯗꯤꯅꯦ ꯀꯨꯏꯔꯦ ꯁꯨꯝ ꯄꯤꯛꯁꯤꯜꯂꯛꯑꯦ ꯁꯨꯝ ꯄꯤꯛꯁꯤꯜꯂꯛꯄꯗꯗꯤ ꯃꯃꯩꯊꯪꯗ ꯈꯨꯄꯥꯛꯃꯨꯛꯇ ꯄꯥꯛꯑꯦ ꯑꯗꯨꯒ ꯅꯪꯒꯤꯁꯤꯅ ꯁꯨꯝ ꯀꯨꯏꯔꯒ ꯅꯣꯡꯃꯒꯤ ꯁꯨꯝ ꯄꯥꯛꯊꯣꯔꯛꯄꯩ ꯃꯑꯣꯡꯅꯤꯅꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯄꯤꯁꯤꯜꯂꯛꯇꯧ ꯁꯔꯨꯛꯄꯨꯗꯤ ꯁꯨꯝ ꯄꯥꯛꯊꯣꯔꯛꯄꯗꯨꯅ ꯐꯠꯇ꯭ꯔꯣ ꯉꯥꯏꯈꯣ ꯅꯪꯁꯦ ꯀꯅꯥ ꯍꯥꯏꯕꯗꯤ ꯇꯧꯔꯤꯅꯣ ꯑꯗꯨꯕꯨꯔꯣ ꯏꯃꯥ ꯍꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯅ ꯁꯨꯝ ꯍꯥꯏꯅꯕꯗꯅꯦ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯌꯥꯍꯧ ꯉꯟꯇꯥ ꯍꯧꯔꯒꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯕꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯗ ꯇꯧꯔꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯑꯦꯌꯦ ꯇꯥꯃꯣꯁꯨ ꯃꯥꯏ ꯄꯥꯛꯍꯟꯅꯤꯡꯕꯗꯒꯤ ꯑꯩꯁꯨ ꯇꯧꯔꯤꯅꯤ ꯀꯩꯅꯣ ꯁꯦꯟꯕꯤ ꯅꯪꯅ ꯁꯨꯝ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯅꯪꯅ ꯑꯩꯒꯤ ꯃꯤꯡꯒꯁꯦ ꯍꯪꯖꯤꯜꯂꯛꯇꯅ ꯆꯦꯟꯕꯗꯨꯕꯨ ꯅꯈꯣꯡ ꯊꯣꯡꯅ ꯑꯩꯈꯣꯏꯗꯒ ꯂꯥꯛꯑꯗꯅ ꯅꯪ ꯆꯦꯜꯄ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯥ ꯋꯥꯟꯊꯔꯤꯗꯣ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯗꯨꯕꯨ ꯄꯨꯡ 9 ꯁꯨꯝ ꯄꯨꯝꯅ ꯇꯨꯝ ꯂꯩꯕꯗꯣ ꯑꯁ ꯌꯥꯔꯦ ꯇꯥꯃꯣ ꯑꯗꯨꯏ ꯋꯥꯗꯣ ꯑꯃꯨꯛ ꯄꯜꯂꯛꯑꯅꯨꯀꯣ ꯍꯣꯏ ꯄꯜꯂꯔꯣꯏ ꯑꯗꯣ ꯏꯃꯥꯗꯤ ꯈꯪꯗꯤꯌꯦ ꯑꯩ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯦꯡꯅꯗ꯭ꯔꯤꯌꯦ ꯅꯪ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯒꯗꯕꯅꯤꯀꯣ ꯍꯣꯏ ꯇꯥꯃꯣ ꯏꯃꯥꯁꯦ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯏꯃꯥꯒꯤ ꯑꯋꯥꯕꯁꯦ ꯑꯩ ꯋꯥꯍꯩꯁꯤꯅ ꯐꯣꯡꯗꯣꯛꯄ ꯉꯝꯃꯔꯣꯏ ꯅꯉꯣꯟꯗ ꯑꯩꯅ ꯍꯥꯏꯁꯤ ꯅꯪ ꯈꯪꯉꯤꯀꯣ ꯏꯃꯥꯕꯨ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯅ ꯉꯝꯖꯕ ꯍꯣꯠꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯍꯣꯠꯅꯒꯦ ꯑꯗꯣ ꯇꯥꯃꯣ ꯑꯣꯐꯤꯁ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯂꯣꯏꯁꯟꯕꯤꯔꯨꯔꯣ ꯑꯩ ꯆꯥꯛ ꯂꯣꯏꯁꯜꯂꯨꯔꯒꯦ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯉꯁꯤ ꯅꯪꯅ ꯊꯕꯛ ꯐꯔꯛꯄ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯑꯣꯐꯤꯁ ꯀꯝꯇ ꯆꯠꯅꯤꯡꯗ꯭ꯔꯦ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯐꯨꯜ ꯔꯣꯃꯥꯟꯁ ꯇꯧꯔꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯤꯃꯥ ꯌꯦꯡꯆꯧꯁꯤꯔꯣ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯀꯤꯟ ꯊꯤꯜꯂꯛꯀꯦ ꯂꯥꯛꯑꯣ
इमागिदी इमागिदी संगोम पिरमबनी तामो हयेंदी हॉस्पिटल अमदा चलुसे इमा बो मसा नुआइते हाइब्रोने वामता हाइबि यादे वामा हारुबदने इमा 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 हेक्ता हाइरे कई नंग हाइसिबो ऑफिस की थबक इमा गा नत्रदी अतैदी केमता निंगसिंद्रबो हाइसे नंगना सुमनो रखने हाइबसे ऐसुना थाजते लेसारिंगा नंग तो सिंदुगा हजिक ओरिसिगा मवोइरकांदा ngahawba yaroi haidana lesaringai duda fulda ngahawri ni kaino अदुदि नंगजु खंगबोय नपा साबि नखोय नुपि सिंसे अदमाय खलम नेब सुन थाजरुते अदु नंग डॉक्टर चसे हाइदु गना कदबो यावगेबा tamo hoi ekhuna yeng sola aba matamda mateng panggadoriba nachanu pado karam biyumda leirigi haibado yengusi haiba aidi maminga loi thon loi grabani aidi khangde ko thothoiba kawdoini ko yes kai mino khangde mi mami sida khudom bina sak sak thindri gai kem khangde mi yes hoi 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 tanza yeng cheseba tamo ima se nungtigi simai sum satpase lekai mina wayam ngangnarabani ko aidi ikaiba ma ore tamo sibu kamai tokse aino na kemdu no sathirno aina ne hematang saba amda ima ga basana ori sage yum sibu kana kana lai jang sibu mi gam tak lai ta mani oh ibe ma sa en bi haima kai leirage iche kai leirage ibe ma ai wa ma haige lakpani nengon ine di kathen chalamani ne hoi je chatkhre lekai sinane chibon ngangna base noi di kemte khangda barane masanu pasu thaba azawbam tawre mamau su masak phajabi ama phange ahan orba mama se potha han gi leitadana kathen de thoga sen talali haidana noi bune ine se khara khamu ne kaino lekai gi mi sinjina ne ngangnari se na che di tabudam thong ikai reda aina si haina ne nang warau ganu ko phare na se chalu gi ko ꯀꯩꯅꯣꯅꯦ ꯏꯆꯦ ꯅꯆꯥꯅꯨꯄꯥꯁꯨ ꯊꯕꯛ ꯇꯧꯔꯦꯌꯦ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯏꯆꯦꯅ ꯈꯩꯗꯦꯟꯗ ꯁꯨꯝ ꯄꯣꯠ ꯌꯣꯟꯗꯅ ꯂꯩꯔꯤꯁꯤꯕꯣ ꯍꯣꯏ ꯏꯕꯦꯝꯃ ꯈꯩꯗꯦꯟꯁꯤꯗꯤ ꯅꯣꯡꯉꯥꯟꯕꯈꯩꯗ ꯆꯠꯅꯤꯡꯉꯤ ꯈꯩꯗꯦꯟ ꯂꯥꯏꯔꯕꯤꯅꯅꯦ ꯍꯦꯛꯇ ꯀꯧꯏ ꯍꯦꯛꯇ ꯆꯠꯅꯤꯡꯉꯤ ꯍꯣ ꯉꯥꯗꯣ ꯂꯨꯄꯥ 200ꯒꯤ ꯄꯤꯔꯛꯑꯣꯁꯦ ꯏꯆꯥꯒ ꯏꯃꯨꯡꯒꯅꯅꯦ ꯄꯣꯊꯥꯔꯣ ꯍꯥꯏꯔꯕꯅꯦ ꯃꯣꯏꯅ ꯍꯦꯛ ꯍꯥꯏꯕꯒꯅꯦ ꯋꯥꯈꯜꯁꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦ ꯍꯦꯛꯇ ꯆꯠꯅꯤꯡꯉꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯇꯧꯅꯔꯤꯅꯤꯅꯦ ꯆꯨꯝꯃꯤꯅꯦ aina haibada yaba ko busu leite aina haiba wasida warau khangde nako phone pai हेलो सरमनी त्रसिबो सर ngasi dio office khang ngamna lakpyo hoi yani unse as tamo hairinga sida ima sakidore kare pathamiro ima ꯀꯔꯤ ꯂꯩꯔꯦ ꯏꯕꯨꯡꯉꯣ ima kethil chapaj topiro yumni nungai potha lebiro ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅꯤꯅ ꯑꯩꯕꯨ ꯈꯩꯗꯦꯟ ꯑꯁꯨꯛ ꯌꯥꯝ ꯆꯠꯍꯟꯅꯤꯡꯗ꯭ꯔꯤꯁꯤꯕꯣ ꯅꯃꯥ ꯑꯩꯗꯤ ꯈꯩꯗꯦꯟ ꯂꯥꯏꯔꯦꯝꯕꯤꯅ ꯌꯣꯛꯄꯤꯔꯛꯄꯅꯤ nachana mogi mai khang yimbiyo ima ne kethil chapase legai mi singna akhoi maramne kai hena gi haibase ima sikhan khadabiyo legai sigi mamangda thase ma thang chapase ngamdre ꯅꯃꯥ ꯑꯩꯗꯤ ꯈꯩꯗꯦꯟ ꯂꯥꯏꯔꯦꯝꯕꯤꯅ ꯌꯣꯛꯄꯤꯔꯛꯄꯅꯤ ꯈꯩꯗꯦꯟ ꯆꯠꯄ ꯇꯨꯞꯄ ꯌꯥꯔꯣꯏꯅꯦ ꯏꯕꯨꯡꯉꯣ ima ngasi degi degi kethil chapirano imung dum changbiyo ima
이마세 마부닝 뭐라고 하는 거노? 이마세 야노 와자라하네. ngasi ina matik cha mi mori se imane ka jel thok tuna wana sujiro be mamanne chago thi to ima cha to phasan pije biro ꯍꯣꯏ ꯇꯥꯃꯣ ꯑꯗꯣ ꯑꯣꯐꯤꯁ ꯆꯠꯂꯒꯅꯦ ꯑꯣꯐꯤꯁꯀꯤ ꯊꯕꯛꯇꯨ ꯈꯛ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ ꯌꯨꯝ ꯀꯥꯏꯅꯕ ꯊꯕꯛꯇꯤ ꯇꯧꯕꯤꯔꯛꯀꯅꯨꯀꯣ nang sem ching nerbe mo ni ne adre yo pese nang yaw law dana law just law ꯇꯥꯅꯤꯡꯗꯦ ꯁꯨꯃꯥꯡꯁꯤꯗ ꯇꯥꯃꯣ ꯃꯌꯥꯝ ꯉꯥꯏ ꯂꯩꯔꯦ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯣ ꯂꯥꯛꯑꯦ ꯑꯩ ꯌꯥꯝ ꯊꯨꯂꯦ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ ꯔꯦꯗꯤ ꯂꯩꯕꯤꯔꯝꯃꯣ ꯍꯣꯏ ꯇꯥꯃꯣ ꯑꯩꯈꯣꯏ ꯉꯥꯏ ꯑꯣ ꯑꯩ ꯅꯨꯄꯤꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯈꯤꯁꯦꯌꯦ ꯑꯩ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯔꯝꯃ ꯂꯥꯛꯑꯒꯦ ꯐꯣꯟꯗꯣ ꯊꯝꯃꯣꯕ ꯋꯥꯔꯤꯗ ꯁꯥꯟꯅꯈꯤꯁꯦ ꯉꯥꯏꯈꯣ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯤꯔꯥ ꯍꯦꯔꯣ ꯑꯣꯏꯔꯤꯕ꯭ꯔꯣ ꯑꯩꯕꯨ ꯈꯪꯖꯗ꯭ꯔꯦ ꯑꯩ ꯆꯠꯇꯧꯔꯤꯁꯦ ꯁꯨꯇꯤꯡꯅꯤ ꯁꯨꯇꯤꯡ ꯅꯪꯅ ꯁꯨꯇꯤꯡꯅꯦꯅ ꯁꯨꯝ ꯆꯠ ꯂꯩꯔꯒ ꯅꯆꯥꯁꯤꯡꯁꯦ ꯀꯩꯗꯧꯔ ꯄꯤꯖꯗꯣꯔꯤꯒꯦꯕ ꯅꯪ ꯅꯊꯟꯗ ꯂꯩꯍꯧꯔꯣ ꯑꯩ ꯌꯨꯝ ꯆꯠꯈ꯭ꯔꯒꯦ ꯅꯪꯒ ꯑꯩꯒ ꯈꯥꯏꯅꯔꯅꯤ ꯅꯃꯥꯏꯅꯦꯅ ꯃꯥꯜꯍꯩ ꯑꯃꯨꯟꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯁ ꯅꯪꯁꯤ ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯗꯦ ꯏꯁꯧꯗ ꯇꯧꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯌꯦꯡꯉꯨꯅꯦ ꯃꯀꯦ ꯁꯦꯝꯃꯒ ꯃꯥ ꯇꯧꯔꯤꯁꯦ ꯃꯀꯦ ꯁꯦꯝꯕꯩ ꯋꯥ ꯅꯠꯇꯦꯅꯦ ꯃꯤꯌꯥꯝ ꯃꯔꯛ ꯇꯤꯟꯕꯩꯁꯦ ꯆꯥꯛ ꯅꯥꯟꯗ ꯌꯥꯄꯣꯟꯇꯦꯅꯦ ꯆꯃꯣ ꯂꯩ ꯌꯥꯕ꯭ꯔꯣ ꯃꯌꯥꯝꯒꯤ ꯊꯕꯛꯇꯣ ꯅꯪ ꯇꯧꯍꯧꯔꯣꯀꯣ ꯑꯩ ꯏꯄꯥꯝ ꯆꯠꯆꯈ꯭ꯔꯒꯦ ꯁꯦꯟ ꯅꯪ ꯁꯥꯎꯅꯨꯁꯦ ꯑꯩ ꯁꯦꯟ ꯇꯧꯗ꯭ꯔꯦ ꯈꯪꯉꯗꯤ ꯅꯪꯁꯨ ꯁꯦꯟ ꯊꯣꯛꯄ ꯂꯝꯕꯤ ꯑꯃ ꯊꯤꯕ ꯌꯥꯏ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯁꯤꯗ ꯅꯪ ꯗꯨꯀꯥꯟ ꯑꯃ ꯐꯝꯕ ꯌꯥꯏ ꯀ꯭ꯋꯥ ꯌꯣꯟꯕ ꯌꯥꯏ ꯄꯣꯠ ꯌꯣꯟꯕ ꯌꯥꯏ ꯑꯣ ꯐꯔꯦ ꯀꯣꯟꯗꯣꯡꯁꯤꯗꯅꯦ ꯑꯩ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯃꯒꯦ ꯏꯄꯥꯒꯩ ꯀꯣꯟꯗꯣꯡꯁꯤꯗ ꯄꯔꯦꯡ ꯂꯦꯡꯍꯜꯂꯒꯦ ꯑꯗꯨꯒꯅꯦ ꯅꯪ ꯌꯦꯡꯉꯣꯀꯣ ꯑꯗꯨ ꯅꯪ ꯌꯥꯔꯅꯤ ꯀꯔꯤꯝꯇ ꯀꯥꯏꯗꯦꯁꯦ ꯃꯔꯝ ꯆꯨꯝꯅ ꯗꯨꯀꯥꯟ ꯐꯝꯃꯨ ꯑꯩꯁꯨ ꯃꯔꯝ ꯆꯥꯅ ꯐꯤꯂꯝ ꯅꯝꯕ ꯑꯗꯨꯝ ꯆꯠꯂꯤ ꯀ꯭ꯋꯥ ꯆꯥꯕ ꯂꯥꯛꯄꯁꯤꯡꯗꯣ ꯃꯔꯝ ꯆꯥꯅ ꯑꯗꯨꯝ ꯆꯥꯖꯅꯤ ꯌꯦꯡꯉꯣ ꯑꯩꯅ ꯗꯨꯀꯥꯟ ꯐꯝꯃꯗꯤ ꯅꯨꯄꯥ ꯃꯌꯥꯝ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯅꯪ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯔꯤꯒꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯗꯤ ꯌꯥꯏ ꯅꯨꯄꯤ ꯃꯄꯥꯟ ꯊꯣꯛꯀꯅꯣꯅ ꯊꯤꯡꯉꯤꯕ ꯅꯨꯄꯥꯁꯤꯡꯗꯣ ꯑꯄꯪꯕꯅꯤ ꯅꯨꯄꯤ ꯃꯄꯥꯟ ꯊꯣꯛꯍꯟꯒꯗꯕꯅꯤ ꯅꯨꯄꯤ ꯃꯄꯥꯟ ꯊꯣꯛꯇꯕꯗꯒꯤꯅꯦ ꯅꯨꯄꯥꯁꯤꯡ ꯄꯪꯁꯤꯜꯂꯛꯏꯁꯦ ꯅꯨꯄꯤ ꯃꯄꯥꯟ ꯊꯣꯛꯍꯟ ꯇꯥꯔꯗꯤ ꯅꯨꯄꯥꯁꯤꯡ ꯁꯤꯡꯉꯛꯇꯣꯏꯅꯤ ꯃꯔꯝ ꯆꯨꯝꯅ ꯗꯨꯀꯥꯟ ꯐꯝꯃꯨ ꯑꯩ ꯀꯔꯤꯝ ꯍꯥꯏꯔꯣꯏ ꯑꯗꯣ ꯏꯕꯥꯅꯤ ꯀꯥꯏꯅꯕ ꯌꯥꯗꯦ ꯁꯥꯎꯅꯕ ꯌꯥꯗꯦ ꯏꯆꯥ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯔꯀꯥꯟꯁꯤꯗ ꯏꯕꯥꯅꯤ ꯁꯥꯎꯅꯕ ꯌꯥꯔꯤꯕ꯭ꯔꯣ ꯀꯥꯏꯅꯕ ꯌꯥꯔꯤꯕ꯭ꯔꯣ ꯋꯥꯈꯜ ꯇꯥꯟꯅꯁꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯂꯩꯔꯝꯃꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯁꯨꯇꯤꯡ ꯆꯠꯂꯨꯈꯤꯒꯦ ꯆꯪꯉꯣ ꯇꯧꯔꯨꯅꯨ ꯆꯪꯉꯣ ꯑꯝꯇ ꯉꯥꯏꯈꯣꯃꯦ